ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩ ꯌꯣꯟꯕꯤ ꯂꯧꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯠꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯂꯝꯗꯝꯅꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯃꯛ ꯍꯧꯏ꯫ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯃꯆꯥꯗꯨ ꯃꯒꯨꯜ ꯀꯌꯥꯗꯤ ꯂꯩꯅ ꯐꯖꯔꯤꯕ꯫ ꯄꯥꯠ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯇꯊꯛ ꯇꯊꯛ ꯉꯥꯜꯂꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯗꯤ ꯄꯤꯕꯤꯔꯤ꯫ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥꯒꯤꯁꯨ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯔꯤ꯫ ꯊꯕꯥꯒꯤ ꯃꯆꯥ ꯑꯅꯤꯅꯤ, ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯅꯤ꯫ ꯃꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯦꯛꯂꯨꯕ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯕꯥ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯏ, "ꯕꯦꯝꯃꯥ, ꯏꯃꯥ ꯀꯩꯊꯦꯜꯗ ꯂꯩꯁꯤꯡ ꯑꯁꯤ ꯉꯜꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯌꯣꯜꯍꯧꯔꯨꯈꯤꯒꯦ꯫ ꯅꯪꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯝꯃꯨꯀꯣ"꯫ ꯄꯨꯡꯀꯛ ꯆꯥꯎꯔꯕꯤ ꯂꯩꯅꯥꯅꯤ, ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯂꯣꯏꯅ ꯄꯨꯕ ꯉꯝꯂꯕꯤꯅꯤ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯋꯥꯗꯨꯗ꯫ "ꯍꯣꯏ ꯏꯃꯥ, ꯂꯣꯏꯁꯜꯂꯝꯒꯦ"꯫ ꯑꯁꯨꯝꯅ ꯊꯕꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯈꯣꯏꯃꯨꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯆꯦ, ꯑꯩ ꯆꯤꯟ ꯁꯦꯡꯒꯦ, ꯏꯁꯤꯡ ꯁꯣꯛꯄꯤꯌꯨ"꯫ "ꯍꯩꯃꯥ, ꯅꯪ ꯍꯧꯒꯠꯂꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯦ ꯏꯁꯤꯡ ꯁꯣꯛꯄꯤꯔꯒꯦ"꯫ "ꯑꯗꯣ ꯏꯆꯦ, ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕꯣ? ꯉꯥꯃꯨꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ?" "ꯆꯠꯈ꯭ꯔꯦ, ꯉꯥꯃꯨꯛ ꯂꯩꯔꯛꯀꯦꯗꯤ ꯍꯥꯏꯔꯝꯗꯤꯌꯦ"꯫ "ꯑꯁ, ꯏꯃꯥꯗꯣ ꯉꯥꯃꯨꯛ ꯂꯩꯔꯛꯑꯗꯤ ꯐꯗꯧꯅꯤ"꯫ ꯈꯣꯏꯃꯨꯗꯨ ꯄꯣꯝꯂꯤ ꯄꯣꯝꯂꯤ ꯇꯧꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯊꯕꯥꯅ ꯃꯧꯄꯥꯕꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄꯤꯕ ꯂꯣꯏꯔꯗꯨꯅ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯏꯃꯥꯗꯨꯕꯨ ꯉꯥꯃꯨꯛ ꯂꯩꯔꯛꯑꯣꯏꯗꯣꯏꯖꯥꯠꯂꯣ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯦ"꯫ "ꯏꯍꯦ, ꯃꯁꯤꯗꯤ ꯑꯩꯕꯨ ꯈꯪꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯪꯉꯒ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯂꯥꯛꯑꯒꯅꯦ ꯍꯣꯔꯦꯟ ꯍꯪꯉꯁꯦꯕ꯫ ꯏꯆꯦ ꯆꯥꯛ ꯉꯟꯅ ꯊꯣꯡꯕꯤꯔꯒꯦ, ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯑꯣ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯧꯄꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯀꯩꯊꯦꯜꯗ ꯊꯕꯥꯅ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯣ? ꯂꯩꯁꯤꯡꯁꯦ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯤꯁꯤꯕꯣ? ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯆꯦꯡꯁꯨ ꯃꯔꯨꯝꯇ ꯂꯩꯍꯧꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ"꯫ ꯊꯕꯥ ꯃꯊꯥ ꯁꯥꯅ ꯂꯩ ꯂꯩꯕ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯇꯦ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕꯤ ꯁꯈꯤꯅ, "ꯊꯕꯥ, ꯅꯪꯕꯨ ꯈꯨꯂꯥꯡꯈꯥꯡ ꯀꯧꯔꯕ꯭ꯔꯣ"꯫ "ꯑꯁ ꯏꯆꯦ ꯁꯈꯤ, ꯀꯗꯥꯏꯗꯒꯤ ꯈꯨꯂꯥꯡꯈꯥꯡ ꯀꯧꯕꯅꯣꯗ, ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ꯫ ꯑꯗꯨꯅꯤꯅꯦ, ꯑꯩꯁꯨꯅꯦ ꯉꯁꯤꯒꯤ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯌꯣꯟꯗ꯭ꯔꯤ"꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯂꯒ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ, ꯑꯗꯨꯒ ꯊꯕꯥꯗ, "ꯏꯅꯦ, ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯈ꯭ꯔꯒꯦ, ꯀꯌꯥ ꯊꯝꯖꯔꯝꯃꯣ ꯍꯥꯏꯕꯅꯣ"꯫ "ꯏꯕꯨꯡꯉꯣ, ꯄꯨꯂꯞ ꯂꯧꯒꯦ ꯍꯥꯏꯔꯕꯅꯤꯅ ꯈꯔ ꯇꯥꯔꯒꯦ, ꯂꯨꯄꯥ 10ꯗꯪ ꯊꯝꯕꯤꯔꯝꯂꯣ"꯫ "ꯑꯗꯣ ꯏꯕꯨꯡꯉꯣ, ꯂꯩꯁꯤꯡꯁꯦ ꯄꯨꯂꯞ ꯂꯧꯔꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ"꯫ "ꯏꯅꯦ, ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯂꯩ, ꯂꯩꯁꯦ ꯀꯣꯟꯅꯗꯕꯗꯒꯤ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯆꯕꯅꯦ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯁꯦ ꯁꯤꯗ ꯂꯩꯔꯦ"꯫ ꯊꯕꯥꯗꯨ ꯂꯩꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯂꯧꯈꯤꯕ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯏ ꯁꯈꯤꯅ꯫ "ꯊꯕꯥ, ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ꯫ ꯏꯆꯦꯒꯤ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯁꯨꯅꯦ ꯎꯁꯣꯞ ꯂꯩ ꯍꯥꯏꯗꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯗꯤ ꯐꯔꯅꯤꯗ"꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯊꯕꯥ ꯆꯦꯡ ꯋꯥꯟꯗꯨꯅ ꯃꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯊꯕꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯈꯣꯏꯃꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥ, ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯥ? ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯏꯆꯦꯗ ꯍꯥꯏꯕꯅꯦꯕ, ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯕꯨ ꯏꯁꯤꯡ ꯑꯣꯏꯅ ꯄꯤꯊꯛꯑꯦ"꯫ ꯊꯕꯥ ꯃꯆꯥꯅ ꯇꯝꯂꯤꯕꯗꯨ ꯇꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯃꯤ, "ꯂꯩꯔꯛꯑꯦ, ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯀꯔꯤꯒꯤ ꯂꯩꯗꯅꯤ, ꯁꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯔꯛꯄ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨ ꯄꯤ꯫ ꯈꯣꯏꯃꯨꯁꯨ ꯍꯔꯥꯎꯅ ꯂꯧꯏ, ꯑꯗꯨꯒ, "ꯏꯃꯥ, ꯏꯆꯦꯒꯤꯗꯤ ꯂꯩꯔꯛꯄ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯁꯤꯗꯒꯤ ꯏꯆꯦꯒꯤ ꯁꯔꯨꯛ ꯈꯥꯏꯌꯣ ꯍꯥꯏꯔꯣ"꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯅꯨꯡꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯑꯣꯏꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯈꯣꯏꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯅ ꯄꯤꯖꯕ ꯈꯔꯗꯨ ꯃꯆꯤꯟ ꯃꯧꯄꯥ ꯌꯦꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯂꯥꯏꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ꯫ "ꯌꯥꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯒꯤꯅꯤ, ꯅꯪ ꯆꯥꯔꯣ, ꯅꯆꯦꯒꯤꯁꯨ ꯌꯥꯎꯔꯤ, ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ, ꯅꯆꯦꯗꯤ"꯫ "ꯏꯃꯥ, ꯏꯆꯦꯗꯤꯅꯦ ꯑꯥ ꯃꯅꯤꯡꯗ ꯁꯟꯊꯤꯁꯤꯡ ꯁꯥꯍꯧꯕꯅꯦ, ꯑꯗꯨꯅ ꯏꯃꯥ ꯂꯥꯛꯄ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ"꯫ "ꯍꯣꯏ, ꯂꯥꯛꯑꯣ ꯆꯪꯉꯁꯤ"꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤ꯫ ꯃꯃꯥ ꯂꯥꯛꯄꯗꯨ ꯇꯥꯕꯗ ꯂꯩꯅꯥꯁꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯆꯪꯂꯛꯏ꯫ "ꯕꯦꯝꯃꯥ, ꯁꯦ, ꯆꯦꯡꯁꯤꯗ ꯂꯩꯔꯦ, ꯅꯪ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯨꯀꯣ, ꯏꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯈꯔ ꯊꯤꯔꯨꯒꯦ"꯫
Ima, chak toga oina punna chalasi. Yade, ima hojik chalukige. Horendine, nga phabane kaine hekta thengkini. Natrabadi horen numidang chakhumai mulani. Thabadu ngai hakta phawbo potharamde numidangi mai muttanabo hotnabada amuk thokre. Masina makhoigi punsini. Laina chak thongnanabo hotnai. Khoimuna. Iche, kai injang thongdoino. Kobi masoi kangsoyuna thonglagi. Os, iche, akhoigi kobi masoi se nungtigi chaise kaigino. Nga phaba chalaga nga pharasu ekta yonthoi. Nongmata su thongaga chade. Laina mawpana hairido achumbani nungaitana khommi. Nangbu nga thongba chaningbrane. Ichena thongba kangsoisibu hautabra yamna. Machena pirang chenbado ubada khoimu tingak yengi manadi karibu khangluni anganglido madi wasu hairakte. Chadi chaningeba ado iche gi kangsoisu hawida. Ado iche ai sanaba nga hakchatke yabra. Chaluro. Lapna chatkinu ko. Chak chaba nangnana balao. Ai amu kaunabado wai. Khoimu hoi hairamduna magi khongraw adu paiduna chenkre. Asumna ngai hakim matungda nungthil talak oirakle thaba pata chatuna nga phananaba sem sarakle. Thaba macha anigi da makhotnabada mahak chokthaba leite. Tungola do makhwangda kisilli lainana. Ima, aisu pata lake. Nga phabado aisu yawge. Aduga imagi mateng pangge. Thaba machagi kokta nungsina nanbiduna hai. Pata chatpa yade ichade angang oiri wagani. Yumgi thabaksu ichana loina tawduna. Imagi mateng panglibasidi. Adugi su mathakta. Ibani na pata punna chatlabadi naupadi kanaga lehogani. Laina mamana hairibadu munna tai. Thaba makata rai. Yengoi. Imana hotnaribase nakhoigini. Imana lairaba oirabasu nakhoi anibu nabuk thananaba hotnabada. Kanadagi su cheng khuya ama lauduna pijakhiba leitri. Pisu pijaroi. Nangne yumda ningthina naupaga leiramuko. Hoi ima, nacha imana haiba khuding loine injage. Adunidana icha sidie ima amuk chatlukige ko. Thabado asi hairamlaga kharai thongal wangma lankre. Lekagi mau kayaga pata kumduna lemlei nga tanba chatkre. Asumna matamgi khongchati lepa leita chatkibana lainasu leisabi mapung pharakle. Khoimusu phana chawre. Nongma numit amani. Nong na fudit funa chukraba matung aduda nong fana chukraba su atiyada ising singde. Nong thi nong mangduna nong na leptana chukibagi ising su yamna chawrami. Thabadu nong khara lepkibaduda pata chatuna tharo thambal hiknanaba sem sari. Lainana mama bu yengduna hai. Ima, chalanuba ngasidi ising su chawe hai. Aduna tharo thambal karamna hikni. Nong su imang mangli. Ibema, kaisu tawroise. Nangbu ngarang su numit chupa manong taduna kaithil su chate. Ngasiga chatradi karam tawni. Ngarang su chakhumai mutlibaduni. Ima kaisu tawroida. Nganna halake. Mawong yenglukige. Laina upai leita chatki mamabu yengduna laihawi. Asumna thabasu laptakna pat adu yausilakle adubu pat adu angakpa phangna ising chawduna leiramli. Thaba uba maktada masadu kiba amadi fawi adubu tapna phathaduna akoibadu thambal hobra yengi. Hanagumna marang kaina hauba haibadudi oidre. Isingna loina namthakhira male adubu tharo thambal khara hauriba adomda thaba hidu honduna lagle akiba pumba tungoinaramduna. Karibu tamligaba nongdam thibi thabagi laibakta. Thabana asum hi honduna laklaga thambal heklingai khanghauda isingi imai sum hengkalai. Thaba hi adu honthoknaba hotnai adubu ngamdre. Mahak masado asum pakhalakli. Akoibadu mi kana lay haiduna yengi mi lakpasu ude. Thaba mathamoida macha anibu ningsing mitlu pirang ihaurai. Ngasi asi mahaki aroiba numit oiradra khali haina ising imai adu sum hengkalakpana hi adu ising changba haurakle. Thabana fanna kanna hi adu honthoknaba hotnabada karisu ngamdre adubu hi adudi isingi irol nung aduda asum lupthakiduna thabasu irol nungda laksinduna mahak iraknare. Asumna thaba pat aduda mahaki aroiba mikup oiki. Matamdi asum thengjalakle. Laina mamana halakpa kauba leitrabada masa adu pakhatpana leifam khangdre. Mapanupa khoi muda onsinduna hai. Bungo, nangbu chak lamaba. Lamdradi kainu ije ngarangsu chak pizade. Ngasisu haju phaba chak thongdri. Nate ije imaduba haju phaba laktisibu kaiginoba. Nopadi chak lambana su loire. Hoine, aduni imadu halaktre tawrise.
ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯦ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯕ ꯊꯣꯛꯑꯒ ꯏꯃꯥꯗꯣ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨꯆꯣꯔꯥ? ꯌꯥꯗꯦ ꯌꯥꯗꯦ, ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ, ꯅꯣꯡꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯔꯛꯏ. ꯑꯗꯨꯅꯅꯦ ꯅꯪ ꯂꯩꯔꯝꯃꯨ, ꯏꯆꯦ ꯑꯣꯏꯅ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯉꯤ. ꯎꯗ꯭ꯔꯕ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯂꯤ. ꯂꯝꯕꯤꯗ ꯂꯥꯛꯄ ꯁꯈꯤꯒ ꯊꯦꯡꯅꯔꯦ. ꯂꯩꯅꯥꯅ ꯇꯍꯥ ꯇꯍꯥ ꯍꯪꯉꯤ, ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯃꯥꯒ ꯎꯔꯝꯕ꯭ꯔꯣ? ꯏꯍꯦ, ꯑꯩꯗꯤ ꯎꯔꯛꯇꯦꯅꯦ. ꯅꯃꯥꯗꯣ ꯀꯩꯊꯦꯜꯗꯗꯤ ꯂꯥꯛꯇꯦꯕꯣ, ꯀꯗꯣꯝ ꯆꯠꯀꯅꯤ ꯍꯥꯏꯒꯦ ꯃꯥꯕꯣ? ꯀꯩꯊꯦꯜꯗꯗꯤ ꯆꯠꯈꯤꯗꯦ ꯏꯟꯗꯣꯝꯆꯥ, ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯎꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯑꯦ, ꯃꯥꯗꯤ ꯀꯔꯤꯒꯤ ꯉꯁꯤ ꯄꯥꯠꯇ ꯆꯠꯂꯤꯕ? ꯄꯥꯠꯇꯣ ꯏꯁꯤꯡꯁꯨꯅꯦ ꯏꯃꯥ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ. ꯅꯠꯇꯦ, ꯃꯥꯕꯨ ꯀꯩꯝꯇ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯑꯗꯨꯅꯤ ꯏꯟꯗꯣꯝꯆꯥ, ꯑꯩꯅ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯏꯃꯥꯗꯣ. ꯌꯥꯗꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯁꯨ ꯍꯟꯖꯜꯂꯛꯇꯦ. ꯏꯍꯦ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯁꯈꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯦꯃꯥ, ꯂꯩꯅꯥ, ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯔꯅꯨ, ꯃꯥꯏꯅ ꯂꯥꯛꯆꯔꯅꯤꯁꯦ. ꯏꯟꯗꯣꯝꯆꯥꯅꯁꯨꯅꯦ ꯅꯃꯥꯗꯣ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯀꯦ. ꯆꯪꯉꯣ ꯆꯪꯉꯣ, ꯅꯨꯃꯤꯠꯁꯤꯁꯨꯅꯦ ꯊꯦꯡꯖꯤꯜꯂꯛꯑꯦ. ꯅꯇꯥ ꯁꯅꯥꯔꯩꯁꯨ ꯂꯥꯛꯅꯅꯕ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯒꯦ. ꯍꯣꯏ ꯏꯟꯗꯣꯝꯆꯥ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯗꯣ ꯐꯨꯝꯕꯪꯅꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ. ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯃꯧꯄꯥ ꯈꯣꯏꯃꯨ ꯑꯗꯨ ꯃꯆꯦ ꯂꯥꯛꯄ ꯎꯕꯗ ꯍꯪꯂꯛꯏ, ꯏꯆꯦ, ꯏꯃꯥ ꯂꯥꯛꯍꯧꯔꯕꯣ? ꯂꯩꯅꯥ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯗꯥꯔꯤꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯥꯛꯍꯧꯗꯦꯗ, ꯏꯃꯥꯗꯣ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯂꯩꯅꯥꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯈꯣꯏꯃꯨꯅ, ꯏꯆꯦ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩ ꯌꯦꯡꯉꯨꯒꯦ ꯏꯃꯥꯗꯣ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯆꯦ. ꯅꯪ ꯆꯥꯛ ꯊꯥꯒꯠꯂꯝꯃꯨꯀꯣ, ꯑꯩ ꯏꯃꯥꯒ ꯍꯟꯃꯤꯟꯅꯔꯛꯑꯒꯦ, ꯆꯦꯡꯁꯨ ꯄꯨꯔꯛꯀꯦꯕ. ꯈꯣꯏꯃꯨꯗꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯂꯩꯅꯥꯁꯨ ꯈꯥꯝꯂꯨꯕ ꯇꯧꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ. ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯂꯩꯅꯥ ꯑꯗꯨ ꯈꯥꯝꯕ ꯉꯝꯗ ꯀꯞꯂꯛꯏ. ꯃꯇꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯅꯥꯕꯨ ꯊꯦꯝꯖꯤꯜꯂꯤ. ꯂꯩꯅꯥ, ꯅꯪꯕꯨ ꯀꯞꯄ ꯇꯣꯛꯑꯣꯃꯤꯁꯦ, ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ. ꯁꯅꯥꯔꯩ, ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯜꯂꯛꯇ꯭ꯔꯤ. ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯌꯥꯎꯗ꯭ꯔꯤ. ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅꯤ ꯃꯥꯅ ꯆꯠꯈꯤꯕꯗꯣ. ꯑꯩꯅ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯅꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯅ ꯈꯥꯝꯕꯅꯤ. ꯑꯗꯣ ꯏꯃꯥꯅ ꯌꯥꯗꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯦ ꯁꯅꯥꯔꯩ, ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯦ. ꯁꯅꯥꯔꯩꯁꯨ ꯊꯦꯝꯐꯝ ꯈꯪꯗꯦ. ꯂꯩꯅꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯏꯃꯨꯁꯨ ꯍꯜꯂꯛꯂꯤ. ꯃꯗꯨ ꯎꯕꯗ ꯂꯩꯅꯥ ꯆꯪꯁꯤꯟꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯪꯉꯤ, ꯑꯕꯨꯡꯉꯣ, ꯃꯃꯥ ꯀꯥꯏꯅꯣ? ꯏꯃꯥ ꯀꯥꯏꯅꯣꯕ? ꯅꯪꯕꯨ ꯏꯆꯦꯗ ꯉꯁꯥꯏ ꯏꯃꯥ ꯄꯨꯔꯒ ꯂꯥꯛꯈꯤ, ꯆꯦꯡꯁꯨ ꯋꯥꯠꯂꯛꯀꯦ ꯍꯥꯏꯔꯝꯗꯥꯏꯅꯦ. ꯈꯣꯏꯃꯨꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯏ. ꯏꯆꯦ, ꯏꯃꯥꯗꯣ ꯊꯦꯡꯅꯔꯛꯇꯤꯌꯦ. ꯑꯩꯅ ꯄꯥꯠꯇ ꯆꯠꯂꯒꯁꯨ ꯌꯦꯡꯉꯤ, ꯂꯩꯍꯧꯗꯦ. ꯀꯅꯥꯝꯇ ꯂꯩꯍꯧꯗꯦ. ꯏꯁꯤꯡ ꯆꯥꯍꯧꯋꯦ, ꯑꯗꯨꯒꯤ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅꯁꯨ ꯌꯦꯡꯉꯨꯔꯦ, ꯑꯗꯨꯁꯨ ꯂꯩꯇꯦ. ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ ꯏꯆꯦ, ꯑꯗꯣ ꯏꯃꯥ ꯎꯔꯛꯇꯤꯌꯦ. ꯃꯧꯄꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯂꯩꯅꯥ ꯈꯥꯝꯕ ꯉꯝꯗ ꯀꯞꯂꯛꯏ. ꯏꯃꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯀꯩꯒꯤ ꯍꯜꯂꯛꯇ꯭ꯔꯤꯅꯣ? ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯏꯃꯥ, ꯌꯨꯝꯗ ꯍꯜꯂꯛꯑꯣ. ꯅꯆꯥꯁꯤꯡꯁꯦ ꯏꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯌꯦ. ꯂꯩꯅꯥꯗꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯏ. ꯁꯈꯤꯁꯨ ꯌꯥꯎꯔꯛꯏ. ꯃꯈꯣꯏꯅ ꯊꯕꯥꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ. ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯥꯏꯈꯤꯗꯨꯅ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯔꯛꯂꯦ. ꯊꯕꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯕꯥꯅ ꯆꯠꯈꯤꯕ ꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯊꯤꯔꯔꯦ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ. ꯀꯥꯏꯅꯊꯪꯗ ꯊꯕꯥꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯑꯗꯣꯝꯗ ꯂꯩꯕ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯊꯦꯡꯅꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ. ꯂꯩꯅꯥꯗꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ. ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯔꯛꯏ. ꯏꯃꯥ, ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯅꯣ ꯏꯃꯥ? ꯑꯁꯨꯛ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯅꯆꯥꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯌꯥꯔꯣꯏ ꯏꯃꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ. ꯅꯆꯥꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯕꯔꯣ ꯏꯃꯥ? ꯁꯦ ꯍꯧꯒꯠꯂꯣ ꯏꯃꯥ. ꯈꯣꯏꯃꯨꯁꯨ ꯍꯤꯛ ꯍꯤꯛ ꯀꯞꯂꯦ. ꯏꯃꯥ, ꯅꯪ ꯆꯠꯈꯤꯅꯣ. ꯍꯧꯒꯠꯂꯣꯕꯁꯦ ꯏꯃꯥ. ꯏꯆꯦꯒ ꯏꯕꯥꯅꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯏꯃꯥ? ꯂꯩꯅꯥ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯨꯡꯉꯣ, ꯏꯃꯥꯁꯦ ꯈꯥꯝꯃꯣ. ꯏꯃꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ. ꯁꯦ, ꯅꯪꯅ ꯍꯥꯏꯔꯗꯤ ꯏꯃꯥꯁꯦ ꯂꯣꯏꯅ ꯌꯥꯕꯅꯦꯕ. ꯏꯃꯥꯕꯨ ꯈꯥꯝꯃꯣ. ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯃꯌꯥꯝꯅ ꯊꯦꯝꯖꯤꯟꯕꯤ. ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯞꯇꯕ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯂꯩꯊꯕ ꯌꯥꯗꯕꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯕꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ.
ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯁꯨ ꯂꯩꯅꯥ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯈꯣꯏꯃꯨ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯈꯣꯏꯃꯨ ꯑꯗꯨ ꯃꯤꯒꯤ ꯊꯕꯛ ꯇꯧꯔꯒꯦ ꯈꯜꯂꯛꯏ ꯈꯣꯏꯃꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯏꯕꯣꯍꯜꯅ ꯁꯟ ꯁꯦꯠꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯃꯥꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯏꯍꯦ ꯈꯣꯏꯃꯨ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯃꯥꯃꯥ ꯃꯥꯃꯒꯤ ꯁꯟꯁꯦ ꯑꯩ ꯁꯦꯟꯅꯖꯒꯦ ꯑꯗꯨꯒ ꯃꯥꯃꯅ ꯆꯦꯡ ꯈꯔ ꯄꯤꯕꯤꯌꯣ ꯏꯆꯦꯗꯤ ꯀꯩꯝꯇꯁꯨ ꯇꯧꯗꯦ ꯀꯞꯄꯒ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯗꯤ ꯆꯦꯡꯁꯨ ꯂꯩꯇꯦ ꯏꯆꯦ ꯁꯅꯥꯔꯩ ꯂꯥꯛꯑꯒ ꯆꯥ ꯍꯦꯛ ꯍꯦꯛ ꯊꯣꯡꯉꯤ ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯣꯏꯃꯨꯒꯤ ꯋꯥꯍꯩꯗꯨꯗ ꯏꯕꯣꯍꯜꯗꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯟꯁꯤꯡ ꯑꯁꯤ ꯁꯖꯤꯛꯁꯦ ꯉꯥꯏꯍꯥꯛ ꯆꯥꯖꯈꯤꯁꯅꯨ ꯑꯗꯨꯒ ꯅꯪꯅ ꯁꯟꯁꯤꯡ ꯑꯁꯤ ꯌꯨꯝꯗ ꯍꯣꯏꯒꯠꯂꯨꯔꯣꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯆꯦꯡ ꯑꯗꯨꯁꯨ ꯄꯤꯔꯒꯦ ꯑꯗꯣ ꯃꯥꯃ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯀꯣ ꯈꯣꯏꯃꯨ ꯍꯔꯥꯎꯅ ꯍꯣꯏ ꯃꯥꯃ ꯏꯕꯣꯍꯜꯗꯨ ꯃꯌꯨꯝꯗ ꯀꯥꯔꯛꯂꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣꯅꯦ ꯁꯤꯕꯣ ꯏꯁꯣꯔ ꯃꯍꯥꯛꯁꯤꯁꯨ ꯐꯠꯃꯟꯗꯦ ꯑꯗꯨꯛ ꯐꯈ꯭ꯔꯕꯤ ꯃꯃꯥꯗꯣ ꯉꯟꯇꯥꯅ ꯍꯦꯛ ꯂꯧꯁꯟꯕꯤꯈꯤꯗ ꯑꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯦꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯣꯏꯃꯨꯁꯨ ꯁꯟꯁꯤꯡ ꯑꯗꯣ ꯏꯕꯣꯍꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯣꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯏꯕꯣꯍꯜꯕꯨ ꯀꯧꯏ ꯃꯥꯃꯥ ꯍꯣ ꯃꯥꯃꯥ ꯍꯩꯃꯥ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯈꯣꯏꯃꯨ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ ꯃꯥꯃ ꯅꯪꯒꯤ ꯆꯦꯡ ꯄꯨꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯍꯜꯅ ꯆꯦꯡ ꯈꯔ ꯏꯟꯁꯥꯡ ꯈꯔꯒ ꯄꯤꯔꯛꯏ ꯁꯦ ꯁꯤ ꯄꯨꯔꯒ ꯅꯌꯨꯝꯗꯅꯦ ꯅꯆꯦꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯅꯤꯡꯊꯤꯅ ꯆꯥꯃꯤꯟꯅꯔꯨꯔꯣꯀꯣ ꯑꯦ ꯃꯥꯃꯥ ꯏꯟꯖꯥꯡꯁꯤꯗꯤ ꯌꯥꯔꯅꯤꯌꯦ ꯑꯩ ꯆꯦꯡꯁꯤ ꯈꯛꯇ ꯑꯣꯏꯅ ꯂꯧꯔꯒꯦ ꯌꯥꯗꯦ ꯁꯤꯁꯨ ꯄꯨꯈꯣ ꯃꯥꯃꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯆꯠꯂꯣ ꯈꯣꯏꯃꯨꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯏꯆꯦ ꯂꯩꯅꯥꯁꯨ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯈꯣꯏꯃꯨꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯅꯤ ꯀꯩꯅꯣ ꯄꯨꯔꯛꯏꯗꯨꯕꯣ ꯏꯆꯦ ꯁꯦ ꯆꯦꯡꯒ ꯏꯟꯖꯥꯡꯒꯅꯦ ꯍꯣꯔꯦꯟ ꯊꯣꯡꯅꯅꯕꯅꯦ ꯂꯩꯅꯥ ꯈꯣꯏꯃꯨꯗ ꯇꯍꯥ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯀꯗꯥꯏꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯅꯣꯕ ꯅꯪꯅ ꯄꯨꯔꯛꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯆꯦꯅ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯆꯦꯡ ꯅꯤꯕ ꯆꯠꯂꯨꯔꯤꯕꯔꯣ ꯅꯠꯇꯦ ꯏꯆꯦ ꯈꯣꯏꯃꯨꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯅꯥ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯆꯦꯡꯁꯦ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯏꯔꯣ ꯍꯥ ꯃꯤꯅ ꯄꯣꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯉꯥꯡꯅꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯆꯠꯂꯣ ꯄꯤꯊꯣꯛꯎꯆꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄꯥꯕꯨ ꯍꯥꯏꯐꯦꯠ ꯏꯜꯂꯦ ꯈꯣꯏꯃꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯦ ꯈꯣꯏꯃꯨ ꯄꯦꯔꯤ ꯈꯨꯅꯤꯡ ꯑꯗꯨ ꯇꯞꯅ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯝꯇ ꯅꯠꯇꯦ ꯏꯆꯦ ꯑꯩꯅ ꯃꯥꯃ ꯏꯕꯣꯍꯜꯒꯤ ꯁꯟꯁꯤꯡꯗꯣ ꯁꯦꯠꯂꯨꯕꯅꯤ ꯑꯗꯨꯒꯤ ꯆꯦꯡꯁꯤ ꯄꯤꯔꯛꯄꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯏꯆꯦ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯃꯧꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯂꯩꯅꯥ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯃꯧꯄꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏ ꯏꯆꯦ ꯂꯥꯜꯂꯤ ꯏꯕꯨꯡꯉꯣ ꯏꯆꯦ ꯂꯥꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯕꯨ ꯍꯥ ꯍꯥꯏꯌꯣ ꯅꯪꯒꯤꯗꯃꯛ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤꯗꯒꯤ ꯏꯄꯥꯕꯨ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯍꯜꯂꯔꯣꯏꯌꯦ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯁꯅꯥꯔꯩꯗꯨ ꯂꯥꯛꯂꯦ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯈꯣꯏꯃꯨ ꯀꯩꯒꯤꯅꯣ ꯀꯞꯄꯤꯁꯤꯕꯣ ꯏꯆꯦ ꯁꯅꯥꯔꯦ ꯑꯩꯅ ꯃꯥꯃ ꯏꯕꯣꯍꯜꯒꯤ ꯁꯟ ꯁꯦꯠꯂꯨꯕꯅꯦ ꯑꯗꯨꯒꯤ ꯆꯦꯡ ꯄꯨꯔꯛꯄ ꯑꯗꯨꯒꯤ ꯏꯆꯦꯅ ꯀꯞꯄꯤꯕ ꯑꯣ ꯐꯔꯦ ꯅꯪꯁꯨꯅꯦ ꯏꯃꯨꯡꯗ ꯆꯪꯖꯔꯣ ꯈꯣꯏꯃꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯇꯣꯛꯑꯁꯦ ꯌꯥꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯂꯩꯅꯥꯁꯨ ꯀꯞꯄ ꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯏꯕꯨꯡꯉꯣꯁꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯅꯅꯕ ꯑꯩ ꯀꯩꯗꯧꯅꯤ ꯁꯅꯥꯔꯩ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯣꯅꯨꯡꯗ ꯂꯩ ꯌꯣꯟꯕ ꯆꯠꯄꯗꯣ ꯅꯪꯁꯨ ꯌꯥꯎꯔꯣ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯗꯣꯏꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯪꯁꯨꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔ ꯃꯥꯜꯂꯦ ꯊꯦꯡꯉꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯅꯤ ꯂꯩꯅꯥꯅ ꯈꯣꯏꯃꯨꯗ ꯍꯥꯏ ꯕꯨꯡꯉꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯏꯆꯦ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨꯀꯣ ꯏꯆꯦ ꯀꯣꯅꯨꯡꯗ ꯂꯩ ꯊꯤꯜꯂꯨꯒꯦ ꯍꯣꯏ ꯏꯆꯦ ꯂꯩꯔꯝꯒꯦ ꯑꯁꯨꯝꯅ ꯂꯩꯅꯥꯗꯨ ꯁꯅꯥꯔꯩꯕꯨ ꯍꯧꯗꯨꯅ ꯃꯈꯣꯏ ꯈꯔ ꯃꯍꯧꯁꯥꯒꯨꯝ ꯀꯣꯅꯨꯡꯗ ꯂꯩ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ ꯂꯩꯅꯥꯅ ꯁꯅꯥꯔꯦ ꯃꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯆꯪꯕꯗ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯣꯅꯨꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯅꯪꯅ ꯑꯃꯨꯛꯇ ꯆꯠꯇꯕꯒꯤꯅꯦ
ꯑꯩꯈꯣꯏꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄꯅꯤꯅ ꯀꯩꯁꯨ ꯈꯜꯂꯛꯇ꯭ꯔꯦꯗ. ꯑꯗꯣ ꯂꯩꯅꯥ, ꯅꯪ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯃꯁꯛ ꯎꯔꯕꯣ? ꯎꯗꯦꯗ. ꯃꯄꯥꯜꯗꯤ ꯊꯣꯛꯇꯅ ꯀꯔꯝꯅ ꯎꯔꯨꯅꯤ? ꯍꯣꯔꯦꯟ ꯎꯔꯗꯤ ꯑꯩ ꯍꯥꯏꯒꯦ, ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯪꯗꯨꯅ ꯂꯥꯏꯁꯪ ꯂꯩꯕ ꯑꯗꯣꯝꯗ ꯂꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯃꯟ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ. ꯁꯅꯥꯔꯩꯅ, ꯑꯁ, ꯔꯥꯖꯀꯨꯃꯥꯔꯗꯣ ꯉꯁꯤꯗꯤ ꯊꯣꯔꯛꯇꯦꯅꯦ. ꯑꯩꯅ ꯑꯩꯒꯤ ꯏꯇꯥ ꯂꯩꯅꯥꯗ ꯃꯁꯛ ꯑꯝꯇ ꯇꯥꯛꯀꯦ ꯇꯧꯔꯒ. ꯅꯣꯡꯃ ꯃꯥꯏꯅ ꯎꯖꯅꯤꯗ. ꯍꯣꯏꯗ, ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯂꯩꯅꯥꯁꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ. ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩ ꯌꯣꯟꯕ ꯆꯠꯄꯁꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯣꯅꯨꯡꯗ ꯆꯠꯂꯤ. ꯉꯁꯤꯗꯤ ꯂꯩꯅꯥꯗꯨ ꯌꯥꯝꯅ ꯏꯪꯅ ꯐꯖꯩ. ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯏ. ꯁꯅꯥꯔꯩꯅ, ꯂꯩꯅꯥ, ꯅꯪꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯅꯥꯆꯣꯝꯁꯤꯃꯒ ꯍꯥꯞꯆꯤꯜꯂꯨꯁꯦ. ꯂꯩꯅꯥꯁꯨ ꯅꯣꯛꯇꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯑꯣꯏ ꯊꯪꯕ ꯅꯥꯄꯗ ꯊꯦꯠꯆꯤꯟꯈ꯭ꯔꯦ. ꯅꯥꯆꯣꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯜ ꯍꯥꯞꯄꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪ ꯂꯩꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯗꯨ ꯂꯥꯛꯏ. ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯩꯀꯣꯜ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯚꯥꯞ ꯑꯣꯏꯗ ꯂꯩꯊꯣꯛꯂꯨꯕꯗ ꯂꯩꯅꯥꯕꯨ ꯍꯦꯛ ꯎꯔꯨꯔꯦ. ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯛꯄꯒꯨꯝ ꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ, ꯆꯥꯎꯕ, ꯀꯣꯅꯨꯡꯗ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯂꯩꯌꯣꯟꯕꯤꯁꯤꯡꯗꯨꯔꯥ? ꯃꯥꯅꯤ ꯔꯥꯖꯀꯨꯃꯥꯔ. ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯗꯨ ꯍꯦꯟꯅ ꯂꯨꯊꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ. ꯃꯁꯛ ꯈꯪꯗꯕ ꯑꯅꯧꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯦ. ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦꯗ. ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ. ꯃꯇꯥꯏ ꯊꯪꯕꯤ, ꯃꯁꯝ ꯁꯥꯡꯕꯤ, ꯏꯁꯪ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯨꯄꯤꯁꯦ. ꯅꯤꯡꯊꯦꯝꯅ ꯀꯨꯞꯊꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯁꯨ ꯉꯛꯂꯞ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯍꯥꯏ, ꯃꯥꯅꯤ ꯃꯥꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯅꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ. ꯑꯣ. ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯗꯨ ꯃꯗꯨꯝ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ. ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯃꯤꯍꯨꯜ ꯍꯨꯜꯂꯤꯕ? ꯑꯁꯤꯕꯨ ꯃꯥꯕꯨ ꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯀꯌꯥ ꯎꯈ꯭ꯔꯦ, ꯊꯦꯡꯅꯈ꯭ꯔꯦ. ꯁꯤꯒꯨꯝꯕ ꯏꯍꯨꯜ ꯅꯣꯡꯃꯇ ꯐꯥꯎꯈꯤꯗꯦꯗ. ꯅꯤꯡꯊꯤꯖꯩꯗ ꯅꯨꯖꯥꯅ ꯍꯥꯛꯁꯦ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯩꯅꯥꯕꯨ ꯁꯣꯟꯖꯈꯤ. ꯁꯣꯝꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩ ꯌꯣꯟꯕ ꯂꯣꯏꯗꯨꯅ ꯂꯥꯛꯂꯦ. ꯂꯩꯅꯥꯅ, ꯁꯅꯥꯔꯦ, ꯀꯩꯊꯦꯜꯂꯣꯝꯗ ꯆꯪꯉꯨꯁꯦ. ꯑꯩ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯂꯧꯒꯦ. ꯆꯪꯁꯦ. ꯑꯩꯁꯨꯅꯦ, ꯐꯤ ꯁꯥꯅꯅꯕ ꯂꯪ ꯈꯔ ꯂꯧꯒꯦ ꯇꯧꯕꯅꯦ. ꯑꯗꯣ ꯁꯅꯥꯔꯦ, ꯑꯩꯁꯨ ꯂꯩ ꯈꯔ ꯌꯣꯟꯕ ꯆꯠꯄꯁꯤꯅ ꯆꯦꯡ ꯋꯥꯟꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯝꯇ ꯍꯦꯟꯗꯣꯛꯄ ꯉꯝꯗꯦ. ꯑꯩꯒꯤꯁꯨ ꯐꯤꯁꯥꯈꯣꯜ ꯑꯃ ꯂꯩꯖꯔꯝꯂꯗꯤ ꯐꯤ ꯁꯥꯕ ꯌꯥꯕꯅꯤ. ꯅꯪꯒꯤꯁꯨ ꯑꯃ ꯂꯩꯅꯅꯕ ꯇꯧꯁꯤ. ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯒꯦ. ꯌꯥꯔꯅꯤꯗ. ꯑꯩꯅ ꯁꯨꯝ ꯈꯟꯕꯅꯦ, ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯄꯨꯔꯒ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯑꯒ ꯂꯩꯁꯦ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯁꯤꯔꯥ ꯍꯥꯏꯗꯅ. ꯏꯕꯨꯡꯉꯣꯒ ꯆꯠꯇꯨꯅ ꯄꯨꯟꯅ ꯌꯣꯟꯕꯗꯤ ꯌꯥꯏ. ꯍꯣꯏꯁꯦ, ꯌꯦꯡꯉꯁꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯅꯥꯅ ꯃꯧꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯕꯨꯡꯉꯣ, ꯍꯣꯔꯦꯟꯗꯤ ꯏꯆꯦꯅ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯑꯒ ꯂꯩ ꯑꯃꯨꯛ ꯍꯦꯛꯎꯁꯦ. ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯁꯦ. ꯍꯣꯏ ꯏꯆꯦ. ꯑꯗꯣ ꯏꯆꯦ, ꯑꯩꯁꯨ ꯄꯣꯂꯥꯡ ꯁꯥꯕ ꯇꯝꯒꯦ. ꯌꯥꯗꯦ. ꯏꯎꯄꯥꯅ ꯀꯔꯤꯒꯤ ꯁꯦꯜ ꯇꯥꯟꯗꯣꯏꯅꯣ? ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ. ꯂꯩꯔꯝꯃꯣ, ꯏꯆꯦ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯂꯩ ꯌꯣꯟꯕ ꯂꯥꯛꯂꯦ. ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ. ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯕꯨ ꯉꯥꯏꯔꯝꯕ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯩ. ꯁꯅꯥꯔꯩꯅ, ꯂꯩꯅꯥ, ꯑꯁꯤꯅꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯗꯣ, ꯅꯀꯣꯛ ꯅꯣꯜꯂꯣ. ꯂꯩꯅꯥꯁꯨ ꯇꯍꯥ ꯇꯍꯥ ꯃꯀꯣꯛ ꯅꯣꯜꯂꯤ. ꯑꯗꯨꯒ ꯆꯠꯀꯦ ꯇꯧꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯈꯝꯂꯛꯏ. ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯅꯨꯆꯥ ꯑꯣꯏꯕꯤ. ꯁꯅꯥꯔꯩ ꯂꯩꯅꯥ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ. ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯅꯤꯡꯊꯤꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯅꯥꯞꯄꯗ ꯉꯁꯤꯗꯤ ꯅꯥꯆꯣꯝ ꯆꯤꯜꯂꯝꯗꯕ ꯑꯗꯨꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯨꯔꯦ. ꯍꯥꯏꯔꯛꯏ ꯇꯞꯅ ꯂꯩꯅꯥꯕꯨ ꯌꯦꯡꯗꯨꯅ. ꯅꯨꯖꯥꯅ ꯍꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯂꯩꯅꯥ ꯀꯧꯖꯩ ꯔꯥꯖꯀꯨꯃꯥꯔ. ꯅꯤꯡꯊꯦꯝ ꯃꯆꯤꯟꯗ ꯂꯩꯅꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯁꯣꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯩꯅꯥ, ꯅꯪꯒꯤ ꯂꯩꯁꯤꯡꯁꯦ ꯁꯤꯗꯒꯤ ꯅꯥꯆꯣꯝ ꯁꯦꯝꯕ ꯌꯥꯕ ꯂꯩ ꯑꯃꯇ ꯈꯟꯖꯒꯦ. ꯂꯩꯅꯥꯁꯨ ꯅꯣꯂꯨꯛꯅ ꯃꯥꯒꯤ ꯂꯩ ꯄꯣꯂꯥꯡ ꯑꯗꯨ ꯊꯥꯡꯗꯣꯔꯛꯏ. ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯤꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯃ ꯂꯧꯈꯠꯂꯤ. ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯁꯠ ꯆꯤꯟꯕꯤꯔꯛꯏ. ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯂꯤ. ꯂꯩꯅꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯏ. ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯔꯧꯕꯤꯅꯣ, ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯥꯆꯣꯝ ꯆꯤꯟꯕꯗꯨ ꯎꯖꯩ. ꯉꯁꯤ ꯏꯍꯥꯡ ꯍꯥꯡꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯥꯆꯣꯝ ꯑꯃ ꯈꯨꯗꯣꯜ ꯊꯝꯖꯕꯅꯤ.
naachom chinbada henna pakchai nangde. Asi hairaga chawbada fat onsinduna hairammi. Chawba legi mamal piramo. Asi hairaga nokmi chatkre. Mangawthiba Rajkumar do chawbana hairamba adumak tawramduna matung inakre. Nupi ani dudi ingak ngakna adum laihawi Sanaraina. Kaino hojik Rajkumar gi matau dubo. Nate magi sibu nangbu pami jaloita. Sanaregi wahaida laina gyan khangta tabagumna hairae. Kaino na haidubo mi ningthaugi machani. Nachinare kengdaba wa haiganu ko lao chalase. Asi hairaga laina na Sanarebu chingduna puki. Laina mayumda halaktuna chak thongli. Khoimu manakta famduna leiri. Khoimu macheda hanglai. Iche kainjang thongduino ai sembirake. Laina no fetawna makhut thinduna hai. Asida lairiba mairense siwoina thongase. Nang amta khairo iche semge. Khoimu na mairendu lawduna khai aduga macheda pi. Amuk tumina fammi laina na. Pungwa nangbu insanga hawbu chaningbrani. Chaningdeda iche na thongbase aidi loina hawi. Laina no fetawi. Sidagidi iche na ne konungdagi layonba halaga. Kaitheldasu amuk yolani. Phanglakpa paisa do. Iche na tungsilaga. Ipagi firol anawbusu laigani. Insanga hawbusu pizagani. Talida iche ai amata pamdi. Adu sharuk ne sel tungsilaga iche gi fisa gola ma oina laisi. Isis haibireda angangna pakhang pharadana. Aigi upasidi yam chawreda. Machi aigi oina khanbiraga leirine nangna. Asumna machin mopado wari sanaduna chak thongmine. Somda Sanaraina mama sakhida ngasi konungi wari adu kanna liri Sanaraina. Nadeba ima Rajkumar gido mawong ma itaw tawiba. Magido italaina se pambagi male. Mandrani ima maido. Sanaraina makhut oma sawa tawduna hairiba aduda sakido amuk-amuksu masa adu hantoi aduga hai. Is imai pima. Ho mani se nangi nata do pamdana tawrini. Natrane pamdragabu adumna tawba hawnade. Aduneba ima aikhoi ita laina yaudringaida chatpadadi adumna tawdeba. Adudi lairadana kawpha kawbi pote. Adugane ima ngasisu ibanigi minga hangde haiba. Laina khaktagini hangise. Sanarai do fuk amuk haugali aduga. As Rajkumar na aigi ita laina se nushikaina haira adi ontokna nungai kranida. Sanarai do mana hena haraukre ngang duna magi kada changki. Numidang wairamgi matamni. Machil mopa ani do kaithelda layon balakle. Mayamna nushiduna laiso do maglaibi. Asamna nga hak lairaga laising adu loikiduna mayumda halakle. Numisuta salakle. Somdana Rajkumar ningthemdo tumin phamle. Masai lainagi matawado ningsing nofet tawe. Matanda amukso hai. Aigi pukning. Wakhal thamoisina asuk yamna khoidajabi mabu karamna aigi oirai. Asukui base aina kanabu su pamduba leite. Masidi nahaka thengnanaba mapu mahakna sinbiba oiri. Laina nangine haibada kanasu leite haiba ai khangi. Adubu ngasidi nangidamak ai leirage haina khali. Nangidamak ai leplake. Nangbu nungshirure laina. Nangidamak aina kathokpa ngamloidaba karimata leiroi. Ai domda asumna khanbanadi aigi apambase phangloi. Ai ima ibemada hairukige. Asi haiduna ningthem harau apokpigi manakta lai. Machana harau lakpadu ubada laima siza oiribi mahakpu pokpi tamphana hairai. Lao jango kari leirage ichana adu harau tayambagi matau utpadi hayo imada. Ningthem apanba amata leitana hairai. Ima nacha luhonglagi. Nachana khoidajaba misak leiri. Tampha machagi wada ngakchane. Asukuiba matamase mabu luhongnaba haiduna atopa lamgi Rajkumari kayabo haizaki. Adubu pumnamak ningthem mahakna pamde haina haiduna tokhankiba ngaktani. Machana asumna hairakpada mahak harauba supokle. Ha kari haiba ichagi apamba leiri haiba. Hayo ichana pamliba nupi machadubu kanagi machano. Ima hayengmak chatuna hainarugi. Ichana pamliba nupi do achamba nupi ama oiroi. Hayo imagi ningthem. Ningthem tapna hairai. Ima mahak yamna chamba nupi amani. Magi kanamta leite. Mopa amaga maga khakta leizabani. Konung asida layon balakpada aina ubani. Ma masana di wafamase kaisu khangdabani.
ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯂꯩꯅꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯋꯥꯐꯝꯁꯦ ꯏꯄꯥ ꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯕꯤꯌꯨ꯫ ꯅꯆꯥꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯌꯧꯅ ꯈꯣꯏꯗꯥꯖꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯠꯇꯅ ꯅꯆꯥ ꯀꯅꯥꯒꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯉꯝꯖꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗꯁꯨ ꯏꯃꯥ ꯍꯥꯏꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯌꯥꯅꯅꯕ ꯄꯥꯕꯨꯡꯗ ꯍꯥꯏꯅꯕꯤꯌꯨ꯫ ꯅꯤꯡꯊꯦꯝ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯂꯩꯃ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯇꯨꯡꯃꯥꯡ ꯌꯦꯡꯗ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏꯁꯦ ꯏꯆꯝ ꯆꯝꯕ प्रꯖꯥꯒꯨꯝꯅ ꯍꯤꯡꯕ ꯌꯥꯕ꯭ꯔꯅꯦ? ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯌꯥꯕ ꯊꯕꯛ ꯇꯧꯒꯨꯝꯁꯦ꯫ ꯃꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯛꯂꯕ ꯏꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯈꯤꯕ ꯇꯥꯔꯤꯕ꯭ꯔꯣ ꯏꯆꯥꯁꯤꯕꯣ? ꯂꯩꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯤꯃꯥꯡꯗ ꯆꯣꯛꯀꯗꯕ ꯊꯕꯛ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯤ ꯃꯤꯡꯆꯠꯇꯕꯨ ꯄꯥꯝꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯒꯠꯆꯔꯛꯄ ꯑꯩꯒꯤ ꯃꯤꯡꯆꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯍꯟꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯔꯛꯂꯦ꯫ ꯁꯅꯥ ꯇꯥꯡꯕꯜꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ ꯂꯩꯃ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯝꯐꯥ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ꯫ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯁꯨ ꯉꯝꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯔꯩ ꯉꯟꯅ ꯂꯩꯅꯥꯕꯨ ꯀꯣꯅꯨꯡ ꯆꯠꯅꯅꯕ ꯍꯧꯕ ꯂꯥꯛꯏ꯫ ꯃꯥꯗꯤ ꯉꯔꯥꯡ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯥ ꯏꯕꯦꯝꯃ ꯂꯩꯅꯥ ꯑꯁꯤ ꯄꯥꯝꯃꯤ ꯈꯪꯗꯨꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯁꯅꯥꯔꯩꯅ ꯂꯩꯅꯥꯕꯨ ꯌꯦꯡꯗꯨꯅ, ꯑꯁ, ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯊꯦꯡꯉꯦꯕ, ꯂꯥꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯏꯇꯥ? ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯉꯝꯈꯤꯔꯣꯏ꯫ ꯏꯁ, ꯅꯪꯅ ꯀꯔꯤ ꯈꯪꯒꯗꯅ? ꯁꯦ, ꯁꯠ ꯂꯣꯏꯁꯜꯂꯨ, ꯊꯦꯡꯉꯅꯤ ꯍꯥꯏꯕ꯫ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯅꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯩ ꯄꯣꯂꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯂꯩꯅꯥꯗꯨ ꯉꯔꯥꯡ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯀꯕꯣꯛ ꯂꯩ ꯐꯖꯕ ꯑꯃ ꯍꯦꯛꯇꯨꯅ ꯅꯥꯄꯗ ꯁꯠ ꯊꯦꯠꯆꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁꯅꯥꯔꯩꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯁꯅꯥꯔꯩ ꯇꯨꯡꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯗꯦ꯫ ꯑꯅꯤꯗꯨꯁꯨ ꯂꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯂꯒ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯇꯞ ꯇꯞꯅ ꯀꯧꯔꯛꯏ꯫ ꯂꯩꯅꯥ! ꯅꯨꯄꯤꯗꯨꯁꯨ ꯐꯠ ꯂꯩꯊꯣꯛꯏ꯫ ꯅꯤꯡꯊꯦꯝ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯥꯆꯨꯝ ꯌꯣꯟꯕ ꯂꯣꯏꯔꯕ꯭ꯔꯥ? ꯑꯩꯗꯤ ꯅꯥꯆꯨꯝ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩ ꯄꯣꯂꯥꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯛ ꯇꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯣꯛꯄ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩ꯫ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯒꯨꯜ ꯌꯥꯝꯅ ꯂꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯃꯥꯁꯨ꯫ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯛꯏ ꯏꯇꯞ ꯇꯞꯅ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯟꯅꯁꯨ ꯍꯥꯏꯕꯤꯗꯕꯅꯤꯅ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯋꯥꯔꯧꯕꯤꯅꯨ, ꯍꯌꯦꯡ ꯁꯣꯏꯗꯅ ꯈꯥꯛꯆꯔꯝꯃꯒꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯌꯦꯡ ꯑꯣꯏꯅ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯂꯤ꯫ ꯑꯆꯤꯛꯄꯗꯨ ꯁꯅꯥꯔꯩꯅ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯃꯤ ꯁꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯊꯦꯝ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯥꯞꯅ ꯂꯩꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯗꯣꯝ ꯈꯟꯖꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯈꯣꯏꯗꯥꯔꯦ ꯍꯥꯏꯕ ꯃꯄꯥ ꯑꯩꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯁꯨꯝꯅ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯃꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯊꯣꯡꯖꯤꯟꯗ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯤꯂꯨꯡꯕ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯋꯥ ꯇꯥꯛꯄꯤꯒꯗꯕ? ꯁꯤꯂꯨꯡꯕ, ꯂꯥꯏꯁꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯄꯨꯛꯆꯥꯎꯕꯨ ꯀꯧꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯀꯧꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯁꯤꯂꯨꯡꯕꯅ ꯍꯥꯏꯔꯗꯨꯅ ꯄꯨꯛꯆꯥꯎ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯐꯝꯅꯥꯏꯕ, ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯜꯂꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯄꯨꯛꯆꯥꯎꯅ ꯅꯤꯡꯊꯤꯅ ꯐꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯐꯝꯅꯥꯏꯕ, ꯅꯍꯥꯛꯅ ꯂꯥꯏꯁꯪꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯅꯤ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯃꯥꯡꯍꯟꯈꯤꯗꯦ꯫
ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩ ꯌꯣꯟꯕ ꯂꯥꯛꯄ ꯑꯅꯛꯄ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯥꯛꯄꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯪꯖꯩ ꯅꯤꯡꯊꯧ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯍꯌꯦꯡꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩ ꯌꯣꯟꯕ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯌꯨ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯤ꯫ ꯊꯥꯖꯗꯕ ꯋꯥ ꯑꯗꯨꯗ ꯄꯨꯛꯆꯥꯎ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯍꯥꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯔꯛꯄ ꯑꯁꯤꯗ ꯃꯅꯨꯡꯗ ꯋꯥꯔꯤ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯆꯔꯣ꯫ ꯄꯨꯛꯆꯥꯎꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯠꯅ ꯈꯜꯂꯤ, ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯩꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯑꯃꯗꯨꯅ ꯏꯇꯞ ꯍꯦꯛ ꯇꯞꯆꯕꯅꯤ, ꯑꯗꯨꯒ ꯑꯃꯗꯨꯅ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯨꯔꯕꯖꯥꯠꯅꯣꯅꯦ? ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯅꯤ ꯃꯈꯣꯏꯒꯤ ꯌꯥꯊꯪ ꯏꯟꯕ ꯅꯠꯇꯅ? ꯑꯁꯨꯝꯅ ꯄꯨꯛꯆꯥꯎꯁꯨ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯈꯤ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯔꯩ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯆꯥ ꯍꯜꯂꯛꯏꯗꯅ? ꯁꯅꯥꯔꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯒꯤ ꯏꯇꯥ ꯂꯩꯅꯥꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯗ꯫ ꯉꯁꯤꯁꯨꯅꯦ, ꯉꯁꯥꯏ ꯀꯣꯅꯨꯡꯗꯅꯦ꯫ ꯁꯅꯥꯔꯩ ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯏꯍꯦ, ꯅꯣꯛꯇꯅ ꯑꯃꯨꯛ ꯂꯩꯔꯦꯅꯦꯍꯦ, ꯇꯝꯃꯨꯅꯦ ꯅꯪꯕꯣ, ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯏꯅꯣ? ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯨꯀꯣ꯫ ꯍꯩ, ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯅꯤ? ꯏꯆꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯄꯦꯟꯖꯔꯤꯕꯅꯤꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯕꯨꯔꯣ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯏꯇꯥ ꯂꯩꯅꯥꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯂꯣꯏ ꯈꯪꯉꯖꯥꯠꯅꯤ꯫ ꯁꯈꯤꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯦ ꯀꯔꯤ ꯍꯥꯏꯔꯛꯀꯦꯃꯤ ꯅꯪꯕꯣ? ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯇꯟꯖꯗ꯭ꯔꯥ ꯈꯪꯗꯦꯍꯦ ꯍꯅꯨꯊꯪꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯍꯦ, ꯊꯤꯗ, ꯍꯩ, ꯆꯥꯛꯀꯗꯣ ꯊꯣꯡꯅꯅꯕ ꯇꯧꯀꯣ, ꯅꯨꯃꯤꯠꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯁꯣꯝꯗꯅ ꯂꯩꯅꯥ ꯆꯥꯛ ꯂꯣꯏꯔꯦ, ꯃꯧꯄꯥꯕꯨ ꯀꯧꯏ, ꯕꯨꯡꯉꯣ, ꯇꯥꯔꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯂꯩꯅꯥ ꯀꯧꯔꯕꯁꯨ ꯈꯣꯏꯃꯨ ꯈꯨꯝꯂꯛꯇꯦ꯫ ꯂꯩꯅꯥꯗꯨ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯁꯤꯗꯁꯨ ꯂꯩꯇꯦꯅꯦ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯂꯩꯅꯥꯅ ꯀꯧꯗꯨꯅ ꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯎꯔꯦ ꯈꯣꯏꯃꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯂꯩꯅꯥ ꯇꯍꯥ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯅꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯧꯄꯥꯅ ꯄꯥꯈꯣꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯦ, ꯂꯩꯅꯥ ꯄꯥꯈꯠꯅ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕ? ꯅꯪꯅ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯁꯦ, ꯏꯆꯦꯗ ꯍꯥꯏꯌꯣ꯫ ꯈꯣꯏꯃꯨ ꯍꯦꯟꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯀꯨꯏꯔꯦꯀꯣ ꯏꯃꯥꯗꯣ ꯎꯗꯕ꯫ ꯏꯆꯤꯜ ꯏꯅꯥꯎꯅ ꯏꯃꯥ ꯀꯧꯕ ꯐꯪꯉꯛꯇꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ꯫ ꯏꯆꯦ, ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯉꯔꯥꯡ ꯃꯪꯗꯁꯨ ꯏꯃꯥꯗꯣ ꯎꯔꯝꯃꯤ, ꯌꯥꯝ ꯀꯞꯄꯝꯃꯤ ꯏꯆꯦ꯫ ꯈꯣꯏꯃꯨ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯀꯞꯊꯣꯔꯛꯂꯦ꯫ ꯂꯩꯅꯥꯁꯨ ꯈꯪꯍꯧꯗꯦ ꯄꯤ ꯁꯤꯟꯊꯔꯛꯈꯤꯕ, ꯍꯥꯏꯔꯛꯏ ꯀꯞꯇꯨꯅ, ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯕꯨ ꯀꯧꯖꯕꯁꯨ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯂꯩꯕ ꯅꯠꯇꯅ ꯀꯔꯤ ꯇꯧꯔꯨꯅꯤ? ꯏꯆꯦ, ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯌꯥꯝ ꯐꯠꯇꯦ, ꯃꯣꯏ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯍꯨꯟꯇꯣꯛꯇꯨꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯆꯦ, ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯅꯣꯛꯈꯦꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏꯅꯣ? ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯣ? ꯅꯪꯒꯤꯗꯃꯛꯇ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨꯝꯅꯅꯦ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ? ꯂꯩꯅꯥ ꯑꯋꯥꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯅꯣꯛꯃꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯔꯝꯂꯕꯅꯤ, ꯍꯌꯦꯡꯗꯤꯅꯦ ꯉꯥꯁꯨ ꯊꯣꯡꯕꯤꯒꯦ ꯎꯄꯥꯒꯤ꯫ ꯈꯣꯏꯃꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯗꯣꯝ ꯍꯥꯏꯖꯍꯧꯏ, ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯄꯥꯕꯒ ꯅꯪꯒ ꯀꯩꯝꯇ ꯎꯗ꯭ꯔꯕꯣ ꯏꯃꯥ? ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯕꯗ ꯅꯆꯥꯗꯤ ꯆꯣꯛꯊꯔꯦ ꯏꯃꯥ꯫ ꯂꯩꯅꯥꯁꯨ ꯀꯞꯇꯨꯅ ꯂꯩꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯨꯝꯊꯔꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪ ꯇꯧꯈꯤꯕꯗꯨ ꯇꯥꯔꯨꯕꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯑꯊꯦꯡꯕꯗ ꯊꯣꯛꯄ ꯄꯨꯔꯅꯤꯃꯥ ꯑꯣꯏꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯕ 13ꯅꯤ ꯄꯥꯟꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯂꯤ꯫
ꯊꯥꯖꯃꯥꯒꯤ ꯐꯖꯕꯗꯤ ꯁꯩꯊꯥꯕꯗ ꯋꯥꯠꯂꯅꯤꯗꯣ꯫ ꯃꯗꯨꯕꯨ ꯌꯦꯡꯅ ꯅꯤꯡꯊꯦꯝ ꯂꯩꯅꯥꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯣꯔꯣꯜ ꯃꯥꯟꯕ ꯋꯥꯍꯩ ꯈꯔꯁꯨ ꯆꯤꯟꯕꯥ ꯋꯥꯡꯃ ꯂꯥꯜꯂꯛꯂꯤ꯫ ꯁꯩꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯊꯥꯖ ꯅꯪꯁꯦ, ꯅꯔꯥꯏꯕꯛ ꯊꯤꯗ꯫ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯂꯩꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦꯗꯣ꯫ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯂꯩꯅꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯧꯔꯝꯒꯗ꯭ꯔꯅꯦ? ꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨꯗꯤ ꯌꯧꯔꯝꯗ꯭ꯔꯦꯀꯣ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯨꯛꯊꯗꯨꯅ ꯈꯜꯂꯤ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯅꯨꯖꯥ ꯃꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯜꯂ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤꯕꯤ ꯈꯥꯔꯤꯕꯨ ꯑꯣꯏꯔꯒꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯠꯅꯕ ꯂꯩꯇ ꯍꯥꯞꯄꯤꯔꯛꯎꯀꯣ ꯅꯪꯅ꯫ ꯇꯝꯐꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕꯗ ꯇꯨꯝꯗꯅ ꯅꯣꯛꯃꯤ ꯂꯩꯔꯝꯕ ꯃꯆꯥꯒꯤ ꯁꯛꯐꯝ ꯎꯔꯨꯕꯗ ꯇꯝꯐꯥ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯃꯆꯥꯕꯨ ꯇꯞꯅ ꯀꯧꯏ꯫ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥꯅꯦ? ꯅꯤꯡꯊꯦꯝ ꯏꯈꯪ ꯈꯪꯅ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯨꯝꯗ꯭ꯔꯤ ꯏꯃꯥ꯫ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯗꯤ? ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯇꯥꯡꯅ ꯅꯣꯛꯆꯕ ꯏꯆꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯃꯇꯧ ꯄꯨꯝꯕ ꯎꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ꯫ ꯇꯝꯐꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯀꯅꯥꯒꯤ ꯃꯤꯆꯪꯗꯕꯨ ꯂꯩꯒꯗꯕꯅꯣ? ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯂꯤꯕ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯌꯣꯜ ꯇꯦꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯋꯥꯖꯕꯅꯤꯅꯦ ꯅꯤꯡꯊꯦꯝ꯫ ꯃꯃꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯗ ꯅꯤꯡꯊꯦꯝ ꯂꯨꯊꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯏꯃꯥ, ꯅꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯄꯥꯕꯨꯡꯅ ꯄꯥꯝꯗꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇꯦ, ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯐꯔꯦ ꯄꯣꯊꯥꯔꯣ, ꯊꯦꯡꯉꯤ꯫ ꯏꯃꯥꯁꯨ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯇꯝꯐꯥ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯃꯊꯪ ꯑꯌꯨꯛ ꯑꯉꯟꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯔꯩꯒ ꯂꯩꯅꯥꯒꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩ ꯌꯣꯟꯕ ꯂꯥꯛꯏ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯄꯨꯛꯆꯥꯎ ꯊꯣꯔꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯨ ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯂꯩꯁꯨ ꯃꯈꯜ ꯌꯥꯝꯅ ꯁꯨꯅ ꯄꯨꯔꯛꯏ꯫ ꯐꯖꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ, ꯌꯦꯡꯉꯨꯇꯣ ꯏꯄꯨ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯛꯆꯥꯎ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯥꯀꯜꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯦꯞꯂꯤꯕ ꯂꯩꯅꯥꯕꯨꯁꯨ ꯍꯥꯏꯗꯕ ꯌꯥꯗꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ꯫ ꯏꯁꯨ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯁꯦ ꯏꯄꯨꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯂꯩꯗꯣ ꯊꯅꯝꯃꯅꯨ, ꯄꯨꯈ꯭ꯔꯣ꯫ ꯋꯥꯍꯩ ꯑꯗꯨꯗ ꯑꯅꯤꯗꯨ ꯈꯪꯌꯦꯡ ꯌꯦꯡꯅꯩ꯫ ꯂꯩꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯄꯨ ꯐꯝꯅꯥꯏꯕ? ꯂꯩ ꯂꯧꯕꯤꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯏꯇꯞ ꯇꯞꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ ꯄꯨꯛꯆꯥꯎ ꯑꯗꯣ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯁꯤꯡꯒꯤ ꯑꯁꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯄꯨꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯏꯄꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨ ꯈꯛ ꯏꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯀꯣꯅꯨꯡ ꯂꯥꯛꯄ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯣ꯫ ꯃꯇꯨꯡ ꯀꯣꯅꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨꯀꯣ, ꯌꯧꯔꯣ꯫ ꯄꯨꯛꯆꯥꯎ ꯋꯥꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯩꯅꯥ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯀꯣꯛꯊꯛꯇ ꯄꯨꯂꯞ ꯇꯥꯁꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯇꯞꯅ ꯍꯧꯔꯛꯄ ꯃꯤꯠꯂꯨ ꯇꯔꯪ ꯂꯥꯏꯖ ꯏꯔꯤꯛꯅ ꯃꯅꯤꯡ ꯇꯝꯂꯛꯂꯤ꯫ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯃꯥꯡꯂꯕꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯗꯨꯅ ꯑꯁꯥꯎꯕ ꯑꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨ꯫ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯣꯏꯖꯕ ꯊꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯝꯒꯅꯨ꯫ ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯃꯥꯕꯨ ꯆꯤꯡꯂꯤꯕꯗꯨ ꯐꯥꯗꯨꯅ ꯄꯤꯗꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯔꯩ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯄꯤꯕꯤꯔꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯕꯥꯅꯤꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯌꯥꯎꯔꯕꯒꯦ? ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯏꯕꯥꯅꯤꯕꯨ ꯆꯪꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯗꯥꯏꯅꯦ? ꯂꯩꯇ ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯥꯏꯅꯦ? ꯍꯥꯏꯌꯨ ꯁꯅꯥꯔꯩ꯫ ꯑꯆꯨꯝꯕ ꯃꯤꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯃꯔꯥꯜ ꯄꯤꯁꯤꯟꯕ ꯍꯥꯏꯕꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯉꯝꯕ ꯃꯈꯣꯏꯒꯤ ꯃꯆꯠꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯗ꯭ꯔꯕꯁꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯂꯩ꯫ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯩꯅꯥ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯂꯩꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯦꯝꯁꯨ ꯊꯣꯔꯛꯂꯤ꯫ ꯂꯩ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯧꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯂꯩꯅꯥꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯨꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯈꯜꯂꯛꯏ꯫ ꯎꯗꯦꯅꯦ, ꯂꯥꯛꯇ꯭ꯔꯖꯥꯠꯂꯥ? ꯉꯔꯥꯡꯗꯒꯤꯗꯤ ꯂꯩ ꯌꯣꯟꯕ ꯂꯣꯏꯗꯨꯅ ꯍꯦꯛ ꯊꯣꯔꯛꯄꯅꯤ꯫ ꯁꯨꯝ ꯀꯥꯟꯁꯦ ꯅꯠꯇ꯭ꯔꯒ ꯆꯠꯈ꯭ꯔꯖꯥꯠꯂꯣ? ꯅꯤꯡꯊꯦꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ꯫ ꯑꯗꯨꯕꯨ ꯎꯅꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯎꯕ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ꯫ ꯑꯁ, ꯆꯥꯎꯕꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯗꯨꯅ ꯍꯪꯂꯗ꯭ꯔꯅꯦ? ꯍꯣꯏꯗ, ꯀꯩꯗꯧꯋꯦꯒꯦ? ꯍꯦꯛꯇ ꯍꯪꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯕꯁꯤꯕꯨ꯫
Ningthem laisang mayam lairiba adomda yengduna lai mana lakpada pukchau ga hek thengnare pukchauna ihe Ningthem nangdi kaidoba lakliba sida kanano nangna yenglidubo Rajkumar Ningthem asi lairiba pamnaiba singna macha masugumna nungsina Ningthem haiduna loina kaunabani asumna mabu chamna nungsina kaubiba asina mana su hena nungaijabani Ningthem ikairap tawna hairei ipo sumdobani karino ni sum tawribo hayuni Ningthem ipo sida layon balakba laisabi anido lainado khangbibra khangi kaidawre makoi hanglibade sum hangbanida laktrabana pukchau Ningthem magi wahangda matauda gyan takre ningthawna laisabi anidubu konungda amukhana changhanba yaroi haibagi maram pukchau wakhal madom khalle o iningthawse wakhal thelida asuk pukchal chawkhraba mana machagi apambada thak khaidokduna pukchal chawthokpa ngamdraba pukchawna umduna laibaduda Ningthem ipu haiduna amuka su kawe pukchawadu wakhal taraktuna hai laklami aina laising ado amata lawdana chatlankri konungda amukhana laklanu haina su haikri amukhana su laklaroi wahaiduda Ningthem sauningli adubu phathaduna hairei ipo kaiginu ipuna adumna haibikhibade kanana hayu haina insinduna haibiribano Ningthem nang sauningli haiba ipu khangi adubu aidi ningthawgi achanba manaini aduna manai ama oina mapuna haiba wa induna aduk haikhibagi wani mapa ibungo ningthawna haihanbani khanglabada Ningthem agi thamoidi mingsel ama kaibagumna ahoba makhol ama thokre ngangsalaba mamit aduga loinana machinda tablap hairaklami aigi ipamukna wahai asiga loinana Ningthem sahum amaga loinana chatki madu yengduna pukchawna karambu thoklagaba thamoi kaina ningamdana chatkhredo icha Ningthemse oh nupi macha adubu nangna apam nungsi pokluraba oire khang aina madudi machagi apambada tawhanba iningthawna atopa laibak singi ningthaw kayagi mamangda mingchat thigani khanbana machagi apambada tinghanbani do Ningthem sahum naina mapa ibungo ningthawgi laifam tamna khonglei thuna thangduna lai pau pumba taraba khanglaba tamphana sauna lakliba machagi lambi thattuna hairei imagi bungo imagi Ningthem ngaikho ima haigi asawbudo tapthau asawbana kari sukhanaba purakloi singnaba yadaba napabungni haiba nang karigi kauri Ningthem mamagi wadu tungoina ramduna mapa ibungogi thongjaw adubu khanghang hangduna khonglei thuna jangsilaktuna mabu yengduna leplari ure ningthau paikhomba masu mabu warona ningamdana thamoi kaina lepliba mahakki amata pokchaba machanupa Ningthem adu mamit ingangang sinna mabu yengduna lepluriba adu karamnadi uroi machagi saktamda thamoida khangson sontharakli mingchatabu pamjaba Ningthau adu asigumba machagi saktam ama ugani khangna mahakna sinkiba pomnamak phajinduna hairei kari leire ipagi Ningthem ipana amukta ukidriba saklona ma ichana buduna laklibadi hayu ichagi hainingbado Ningthem waroba khonthokta hairei minna una nakongna tana pumnamak sinbiriba pabungna nachagi anoba saklon nachagi apamba karigi amu hangbiribano nachagi apamba khangna masibu thugairaga nachagi anoba saklon adu pabungna uninglibra wahang pumnamak thaidoklaga hairei matam pumbada ichagi apamba malai haina pabung phana haiba phawba loiba nangtring naning thunghan khiba ngaktani adubung asidi nangshu nangi pabunggi apamba se nang amuk yaro pabunggi apamba yaro hairabadi nachaya jage adubu masigi mamangda pabunggi ayaba pinanaba aibu hana sihanbiyo machagi akanba wahaida ningthau paikhomba phamnambadagi fuk hawgali asawba khontokta hairei aduk pangdaba wahai nang ase laibak ningthau asigi paikhomba aigi naitom pokchaba ichani adugumba aigi icha amana mapa aigi mingchat karisu yengdana pami haiduna manglam chat tunglam chat karisu yengdana laibak miyam mamangda napa aigi mingchat lukmaida haptuna yongi khalibra ningthau sagaida pokpa aikhoidi mingchat tagi yengduna hingbani mase nangna karigi khangde aigi ming tabada laibak pumba thak nikpani aigi asoiba ubada no kheduna haraunabagidama khuning kangduna yenglibani masi nangna khangna aigi mayokta leigi khalibra malem mana lumbra
Palem imana marumi, korau mana wangbra, panthau mana mawangi hainaribani. Mapagi thamoigi achetpa wahaising adu tarubada masa pumnamak khangson sontharai. Madumakna wahai ama phawba haijaba ngamda amuk thorakli. Thongjinda makhoigi wari taramba pi thanglaba mamabusu yengladuna magi mafam tamna lakli. Ningba kaina chatkiba machabu yenglamduna tamphasu mapuroibagi manakta changsilai haire itapna. Makhoi sanakya karino adu kanba wahai nachagi mafamda haibiribabo. Aikhoigidi icha matomtani. Fatta nungda thoklabadi aikhoi khaktani mangjagadaba. Makhoi sanakyabu aingonda itattatana haibadai. Laita lairaba tola taraba misingbu nungsiyo haidana. Nachagi apambasi yabiroba. Chummi. Tola taraba misingbu nungsigadabani. Adubo aidi mingchatkidamak hingba ningthawni. Aigi mingchat sokadaba mafamda minungsi utpadi pangdabani. Kanagumba ningthaw machanupi Rajkumari nattana. Kana amataga luhongba yaroi. Hongloi hairagana hongdana punsigi oina leirasan. Sanakya asawa pumba phathabi. Nachagi apamba. Wadu loidringaida ningthaw paikhombana marak thatuna sauna hairai. Karigino. Nachana aigi mayokta leige khanbada nangna mateng pangge khalibadi. Aigi nungda fumduna thamliba saklonasi namana cha changduna tattana haudoki khangano. Leima yare thokru chalo. Wa makha tarakano. Upai leitraba mama oibidu tumin thorakle. Somda laina kapli khoimuna themjinduna hai. Iche kapkanu. Lairaba popang sudaba lamja macha akhoigi changjapam pide haiduna. Iche nang kapkanu. Nopa ichauri. Ichegi awaba ko khange. Ichegi mitki pita haloi. Nopa ai leirisidi. Kananasu ichebu lakjana ngangba yaroi. Aina yaroi. Ichebu hantana khanba. Ningthaw adugi mayokta leiduna aina ngamba mi amata oirabusu. Ai hatpa ngambani iche. Ibungo. Kaino nangna haidubo. Mapung marei phana chawdri. Nang adumna khaliba karigino. Sanarai su hairai. Khoimo adumaina haiganu ko. Nachegi akhoi mayam leirisidi. Laina nangsu kaisu khalunu. Layondrasu yai. Nangsu paisa khara tungsile haibadaine adu puthoro. Aduga aina su khara hablagi. Aduga fi sakola mo oina leirasi. Aduga fi saraga imadane kaithela yolhalasi. Adumaina tawrasi. Nangi paisa do. Ayamu ngamakanda singake. Sanare. Nangse. Aigi ita oina phangjabase. Aigi laibak yamna fai. Aduga nangdi. Aiga dinabagi yam wari ko. As. Adumaina ka hairakanu ko. Yarise. Aiga khoimuga chatlagane. Fisakola ma yengluragi. Nang thabak loisilamu. Asi haiduna sanare khoimuda onsilai. Khoimua kanade lao. Akhoi ni chatlagane. Ipu bisa khoidagi fisakola ma yengurasi. Achanba fisakol leiramdrasune. Athubagi ama chanbiyona hairasi lao. Hoi che sanare. Asumna aniru wari sanaduna thorakle. Sanare na. Is. Ipadi chawrabani na machebu kafali haiduna. Miga hatki haiko. Aigisu ipa ama leiramadi nungaidauni. Ichegisu ai leisidi. Je sanare. Akhoi se. Kana leite haiduna mina hantana khanbase. Ayam nungaiti. Thamo yam soi. Chumi chumi. Aikhoi khoi mudi chawre wakhal mapung phare. Lao lao thuna chatlasi. Somda ningthem tumina famduna wakhal kaya khalli. Lainana kari khalamgani khalubada mamichetna uisale. Lainabu su urai. Tapna sonduna hairai. Haubada ngairiba. Nushi haiduna phawba mafamda phongtokpa ngamdriba. Aigi nushibase. Asumna loisimkhigatra. Atenba mikupta. Magi saktambu thamoide yekhibada. Aibu muthatpa ngamlatra. Masama domda makuk adu haiduna. Ngamloi. Ai ngamgani haiba thajade. Nangbu nushibagi damakta tawba ngamloidaba kaisu leite. Adu khanduna nangbu punsigi inakta thamgi khanduna nushikhibane. Adubu aina aigi ipagi mingsatpusu thian bangamgadra. Wahang kaya hanglaba khalaba matungda pakhoma maphanglaba gumna maithong makalam lai. Ningthem panthadana micham amagi fizol setuna mapa ibungo ningthawgi manakta amuk laktuna leplare. Machagi makalamba maithong amadi fizet adu uraga ningthaw paikhombado ngakchane. Machana kari hairakpa haiduna yengduna lai. Ningthem makalam laba maithong aduga loinana hairai kari suna chungdana. Pabo aina kana su leitrabi mabu nungsiba yadribase. Aise ningthaw machani haibagi natra. Mani. Ningthaw macha nangdi atopa leibaki Rajkumari ga luhonggadabani. Aina makhoibu nungsidabagi natte. Masidi mingchatki wafamni. Chume. Adudi aise
ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯒꯗ꯭ꯔꯥ ꯄꯥꯕ? ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯦ, ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯤꯡꯊꯦꯝ, ꯅꯪ ꯉꯁꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯖꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯊꯤꯗꯅꯕ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯔꯔꯣꯏ꯫ ꯂꯝꯆꯥ ꯃꯆꯥ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯆꯠꯅꯕꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯃꯤꯡꯆꯠꯀꯤ ꯂꯥꯝꯕꯨꯡ ꯑꯁꯤꯗꯒꯤ ꯃꯅꯤꯡꯇꯝꯅ ꯄꯥꯏꯕ ꯆꯦꯛꯂꯥꯒꯨꯝꯅ ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯄꯥꯏꯈ꯭ꯔꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯒꯨꯝ ꯂꯩꯍꯧꯔꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯍꯤꯛꯇꯣꯛꯄ ꯇꯧꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯖꯔꯛꯂꯦ꯫ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯤꯕ ꯃꯆꯥꯕꯨ ꯈꯥꯝꯕ ꯉꯝꯗ ꯀꯞꯂꯤꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯤꯡꯊꯧꯀꯣꯜꯗ ꯅꯆꯥꯕꯨ ꯄꯣꯛꯄꯤꯒꯅꯨ꯫ ꯃꯤꯆꯝ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯄꯣꯛꯍꯟꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯐꯤꯔꯦꯞ ꯑꯗꯨꯕꯨ? ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯈꯜꯂꯤꯕꯅꯣ? ꯅꯪ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ?" "ꯏꯃꯥꯕꯨ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯄꯥꯕꯨꯡꯁꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯤꯡꯆꯠꯀꯤꯗꯃꯛ ꯍꯤꯡꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ." ꯅꯤꯡꯊꯦꯝ ꯃꯃꯥꯕꯨ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯌꯧꯔꯛꯂꯦ꯫ ꯊꯣꯡꯉꯥꯛꯄ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯅꯤꯡꯊꯦꯝꯗ ꯍꯪꯖꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔ ꯏꯕꯨꯡꯉꯣ, ꯀꯗꯣꯝꯗ ꯂꯦꯡꯕꯤꯒꯗꯕꯅꯣ? ꯁꯒꯣꯜ ꯒꯥꯔꯤ ꯀꯔꯤꯁꯨ ꯌꯥꯎꯗ ꯅꯅꯥꯏ ꯀꯔꯤꯁꯨ ꯄꯨꯔꯛꯇ ꯊꯣꯛꯄꯤꯔꯛꯂꯤꯁꯤꯕꯣ?" ꯅꯤꯡꯊꯦꯝ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ, "ꯗꯥꯗꯥ, ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇ꯭ꯔꯦ, ꯅꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯒꯤꯕꯨ ꯀꯗꯥꯏꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤꯅꯣꯗ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯂꯩꯅꯥꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯦ, ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯦꯝ ꯑꯗꯨ ꯂꯩꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯅꯥꯕꯨ ꯀꯧꯏ꯫ ꯂꯩꯅꯥ ꯃꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ "ꯀꯅꯥ ꯍꯪꯕꯤꯕꯅꯣ?" "ꯅꯪꯕꯨ ꯍꯪꯕ ꯂꯥꯛꯄꯅꯤ." ꯃꯥꯕꯨ ꯈꯪꯕꯒꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯅꯥꯁꯨ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯥ ꯃꯁꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ, ꯊꯥꯖꯔꯨꯗꯦ ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ "ꯔꯥꯖꯀꯨꯃꯥꯔ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯤꯔꯤꯕꯅꯣ? ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯐꯤꯗꯥ ꯊꯥꯔꯔꯣꯏꯗ꯭ꯔꯣ?" ꯂꯩꯅꯥꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯂꯦ꯫ ꯄꯥꯈꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ, "ꯌꯥꯅꯤ, ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯛꯑꯣ." ꯅꯤꯡꯊꯦꯝꯗꯨ ꯃꯥꯒꯤ ꯔꯥꯁꯤꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯣꯡꯍꯥꯗ ꯐꯤꯗꯥ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯃꯤ꯫ ꯂꯩꯅꯥꯅ, "ꯔꯥꯖꯀꯨꯃꯥꯔ," ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯏ ꯇꯞ ꯇꯞꯅ, "ꯏꯍꯦ, ꯑꯩꯅ ꯀꯧꯍꯟꯅꯤꯡꯗ꯭ꯔꯕ ꯃꯤꯡꯁꯦ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯤ, ꯁꯨꯞꯅꯇꯒꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯑꯩ ꯚꯤꯈ꯭ꯌꯥꯔꯤ ꯑꯣꯏꯔꯤ, ꯅꯉꯣꯟꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯑꯩ ꯂꯥꯛꯂꯤꯕꯅꯤ." ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯩꯅꯥ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ, ꯏꯉꯥꯎ ꯉꯥꯎꯅ ꯍꯪꯖꯔꯨꯏ, "ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔꯕꯨ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯀꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯧꯖꯒꯅꯤ? ꯑꯗꯨꯒ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯅꯕꯨ ꯀꯔꯝꯕ ꯚꯤꯈ꯭ꯌꯥꯅꯣ? ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤꯕꯨ ꯚꯤꯈ꯭ꯌꯥ ꯑꯣꯏꯅ ꯍꯥꯞꯆꯒꯗꯧꯔꯤꯕꯅꯣ?" "ꯑꯋꯥꯠꯄ ꯂꯩ, ꯑꯗꯨꯅꯕꯨ ꯅꯉꯣꯟꯗ ꯂꯩ ꯍꯥꯏꯕ ꯈꯪꯕꯒꯤ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯍꯥꯞꯄꯤꯔꯔꯣꯏꯗ꯭ꯔꯣ?" "ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯅꯣ?" "ꯅꯨꯡꯁꯤꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ." ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯂꯩꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯃꯪꯒꯨꯝꯅ ꯊꯣꯛꯂꯦ꯫ ꯄꯥꯈꯠꯅ ꯍꯥꯏꯖꯩ, "ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯤ꯫ ꯃꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯚꯤꯈ꯭ꯌꯥ ꯑꯗꯣ ꯑꯩ ꯍꯥꯞꯄ ꯉꯝꯖꯔꯔꯣꯏ." "ꯀꯔꯤꯒꯤ ꯉꯝꯗꯅꯤ? ꯅꯪꯅ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯑꯃꯒꯨꯝ ꯑꯣꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩ ꯃꯤꯆꯝ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅꯁꯨ ꯀꯧꯔꯅꯨ꯫ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯤꯕ ꯂꯥꯛꯄ ꯑꯩꯕꯨ ꯅꯪꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯦ ꯈꯜꯂꯕ꯭ꯔꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ?
ꯑꯩꯅ ꯅꯪꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯗ꯭ꯔꯦ. ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯗ꯭ꯔꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯅꯕ ꯑꯝꯇ ꯂꯩꯔꯔꯣꯏ. ꯅꯪꯅ ꯏꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅꯤꯡꯗꯦ. ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯂꯝꯖꯥ ꯃꯆꯥꯅꯤ. ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯁꯨꯝꯈ꯭ꯔꯦ ꯋꯥꯍꯩ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯅꯨꯖꯥꯃꯥꯒꯤ ꯊꯃꯣꯏꯕꯨ ꯂꯝꯍꯦꯟꯕ ꯑꯉꯥꯎꯕ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯅꯨꯡ ꯍꯨꯠꯇꯨꯅ ꯌꯦꯡꯂꯨꯔꯕꯗꯤ ꯅꯠꯇꯦ. ꯔꯥꯖꯀꯨꯃꯥꯔ ꯅꯠꯇꯦ. ꯂꯩꯅꯥ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯈꯤꯕꯗꯤ ꯏꯆꯝ ꯆꯝꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯤꯡꯊꯦꯝ ꯃꯥꯅꯅꯤꯗꯣ. ꯊꯣꯡꯒꯥꯜ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯍꯧꯏ. ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯤꯆꯝ ꯑꯃꯅꯤ, ꯑꯊꯥꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯥꯏꯇꯣꯝ ꯂꯩꯕ ꯐꯤꯁꯥꯀꯣꯜ ꯆꯟꯕ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯅꯥꯃꯥꯒ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯁꯣꯝꯗ ꯀꯣꯅꯨꯡꯗ ꯃꯃꯥ ꯑꯣꯏꯕꯤ ꯂꯩꯃ ꯇꯝꯐꯥ ꯃꯍꯥꯛꯇꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯊꯥꯒꯗꯧꯔꯤ. ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠꯀꯤ ꯋꯥꯡꯂꯕ ꯄꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯝꯈꯥꯏꯔꯛꯂꯤ. ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯩꯃ, ꯁꯅꯈ꯭ꯌꯥ, ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯩꯅ ꯉꯥꯎꯔꯤ. ꯑꯁꯨꯝꯅ ꯍꯤꯡꯕ ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯁꯅꯈ꯭ꯌꯥ. ꯁꯅꯈ꯭ꯌꯥꯗꯤ ꯃꯤꯡꯆꯠꯀꯤꯗꯃꯛꯇ ꯍꯤꯡꯕꯅꯤ. ꯑꯩ ꯑꯃꯗꯤ ꯅꯆꯥꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯤ. ꯃꯥꯡꯈ꯭ꯔꯕꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤ. ꯂꯩꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦ? ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯃꯤꯡꯆꯠꯀꯤ ꯄꯜ ꯅꯝꯈꯥꯏꯗꯨꯅ ꯏꯔꯥꯎꯈꯣꯜ ꯅꯥꯏꯅ ꯆꯦꯜꯂꯛꯂꯦ. ꯃꯁꯤꯗ ꯅꯠꯇꯅ ꯅꯪꯒꯤ ꯅꯇꯧ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯂꯩ? ꯂꯥꯎ, ꯍꯧꯒꯠꯂꯨ. ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯂꯧꯔꯨꯁꯤ. ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯁꯤ. ꯇꯝꯐꯥ ꯍꯔꯥꯎꯕꯅ ꯃꯇꯣꯜ ꯂꯣꯝꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯗꯨ ꯃꯅꯥꯏꯁꯤꯡ ꯄꯨꯗꯨꯅ ꯃꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯦ. ꯄꯤꯁꯛꯇꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯈꯪꯗꯕꯅ ꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ. ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯥꯕꯨꯡ ꯃꯥꯏꯊꯤꯔꯦ ꯅꯤꯡꯊꯦꯝ. ꯏꯆꯥꯒꯤ ꯑꯆꯨꯝꯕ ꯄꯜ ꯂꯩꯇꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯄꯥꯕꯨꯡꯒꯤ ꯃꯤꯡꯆꯠ ꯑꯃꯗꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯄꯨꯝꯕ ꯂꯣꯏꯅ ꯆꯨꯝꯊꯣꯛꯍꯟꯈ꯭ꯔꯦ. ꯂꯥꯎ, ꯀꯣꯅꯨꯡꯗ ꯆꯠꯁꯤ. ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯍꯥꯛ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ. ꯅꯤꯡꯊꯦꯝ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ. ꯑꯁꯨꯝꯅ ꯂꯩꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕꯤꯈꯤ. ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤ ꯂꯩꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯔꯥꯎꯅ ꯂꯩꯈꯤ. ꯃꯧꯄꯥ ꯈꯣꯏꯃꯨꯁꯨ ꯀꯣꯅꯨꯡꯗ ꯊꯝꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ.